ꯉꯁꯤ ꯒꯧꯔ ꯆꯩꯔꯥꯎꯕꯁꯤꯗ ꯀꯔꯤ ꯃꯊꯦꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯅ ꯆꯥꯕꯤꯔꯛꯀꯦ ꯏꯆꯟ ꯃꯌꯥꯝꯁꯦ Nga thongwana hauna sare. ꯏꯆꯟ ꯍꯣꯏꯒꯤ Aisu nga thongwana hauna sare. ꯒꯧꯔ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯕ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯆꯟ ꯍꯣꯏꯒꯤ Garo Cheiraoba lakpase yamna nungaye isorju khoiramba phangba adagi mabung mopa kano jingina masi obisingina masal obisingina mabung mopa gidamakta khudai kai phuri phuron thila khulakna tawbase yam nungai sumaina ꯀꯩ ꯃꯤꯡ ꯀꯧꯕꯤꯒꯦ ꯏꯅꯦꯒꯤ ꯑꯩꯒꯤ ꯃꯤꯡ ꯏꯁꯩ ꯍꯟꯕꯤ ꯀꯧꯏ ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯅꯦꯕꯣ ꯉꯁꯤ ꯆꯩꯔꯥꯎꯕꯁꯤꯗ ꯏꯅꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯅ ꯆꯥꯕꯤꯔꯛꯈꯤꯕ ꯍꯤꯟꯖꯥꯡ ꯃꯊꯦꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯑꯩꯗꯤ ꯉꯁꯤꯁꯦ ꯉꯥ ꯆꯥꯗꯦꯕ ꯏꯔꯥꯏꯁꯦ ꯑꯗꯨꯅ ꯎꯇꯤ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯅ ꯆꯥꯏ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯅꯦꯒꯤ ꯑꯣꯏꯕ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯉꯁꯤ ꯆꯩꯔꯥꯎꯕꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯗꯩꯗꯤ ꯇꯦꯛꯇ ꯀꯥꯏꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯏꯅꯦꯒꯤ ꯀꯩ ꯃꯤꯡ ꯀꯧꯕꯤꯒꯦ Roma kawe. ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯅꯦꯅ Ai tu kamong dagi ni. ꯑꯣꯏꯕ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯍꯥꯏꯇꯥꯔꯦ ꯒꯧꯔ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ Si koi na lai khon ba lak pa si dai sa si su jing mayam jing je. Koi gi lak pa si da soy ngam yaw da ba dagi nuai ba dagi si sa hi ji ana ya yaw da na nuai no lai ba do. ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯑꯣꯏꯕ ꯃꯌꯥꯝꯗ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯇꯥꯔꯦ ꯏꯁꯩꯅꯤ ꯈꯪꯗꯦ ꯅꯨꯡꯉꯥꯏꯅꯕ ꯖꯣꯛ ꯑꯝꯇ ꯇꯧꯕꯤꯌꯨ Punsi si da ahan ba sing lakpa mi ku ta ngai du na lai da mi punsi gi ma khang de ma kha de mo. ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯆꯟꯒꯤ ꯀꯩ ꯂꯝꯗꯩꯅꯣ Kamongde. ꯉꯁꯤ ꯆꯩꯔꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯆꯤꯡ ꯀꯥꯔꯛꯄꯁꯦ Dum nuai. ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯛꯀꯦ ꯏꯆꯟꯁꯦ Nga thongba sai. ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯁꯩ ꯑꯝꯇꯪ ꯁꯛꯄꯤꯌꯣ Hai rồi. Cái chơi nó sao ai chứ? ꯑꯃ ꯍꯦꯛꯇ ꯏꯁꯥꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯁꯛꯄꯤꯌꯣ Oh, ai đi lại cùng mà chỉ cái mari lại nè nào coi, isa cho nó sang cái tan đầu giờ nó phô cùng mấy mong thôi. 예, 삭비요 hayran koynida zannebe haynida sibude toyne habe haydi zindam ma haynida hayran koynida zannebe haynida ꯀꯩ ꯃꯤꯡ ꯀꯧꯕꯤꯒꯦ ꯏꯇꯩꯃꯒꯤ Sarju ꯀꯩ ꯂꯝꯗꯩꯅꯣ yumnang kunau dagi. ꯉꯁꯤ ꯒꯧꯔꯒꯤ ꯆꯩꯔꯥꯎꯕꯁꯤꯗ ꯀꯔꯤ ꯃꯊꯦꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯅ ꯆꯥꯕꯤꯔꯛꯀꯦ ꯏꯇꯩꯃꯅ Kangdre ngasi di mati jan yamane ai bang kangdre. ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯒꯧꯔ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ Kari haidino ngasi Cheiraoba se anouba sahi hauba haitare akoi Manipur gi oina diko. Anouba sahi hauba se nungai phana panba nungai na lemina ba hara lemina ba si mangai kan haingai laite da. ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯆꯟꯒꯤ ꯑꯩ ꯃꯤꯡ ꯂꯤꯟꯗꯥ ꯀꯧꯏ ꯀꯩ ꯂꯝꯗꯒꯤ ꯂꯩꯃꯔꯥꯝꯗꯒꯤ ꯉꯁꯤ ꯒꯧꯔꯒꯤ ꯆꯩꯔꯥꯎꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯅ ꯆꯥꯔꯛꯄ ꯏꯟꯖꯥꯡ ꯃꯊꯦꯜꯗꯨ ꯀꯔꯤꯅꯣ ꯏꯆꯟ ꯉꯥ ꯊꯣꯡꯕ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯁꯩ ꯑꯝꯇꯪ ꯁꯛꯂꯛꯑꯣ ꯃꯌꯥꯝ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯩ ꯑꯦꯅꯤ ꯏꯁꯩ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯁꯛꯄꯤꯌꯣ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯏꯁꯩꯗꯤ ꯌꯥꯕ꯭ꯔꯥ ꯅꯪ ꯈꯛꯇꯅꯤ ꯑꯩꯒꯤꯗꯤ ꯇꯥꯏꯕꯪꯗ ꯑꯩ ꯈꯛꯇꯅꯤ ꯅꯪꯒꯤꯁꯨ ꯃꯥꯂꯦꯝꯗ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯤꯗꯨꯅ ꯄꯨꯕꯤꯔꯣꯅꯦ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯥꯡꯈꯤꯕ ꯊꯣꯛꯂꯕꯁꯨ ꯊꯥꯖꯕ ꯄꯨꯝꯅꯃꯛꯁꯦ ꯃꯥꯡꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯗꯤ ꯅꯪ
thank you very much. Abela kai ming kau ke? Class ke kar ke? Ngasi Cheiraoba se kar injang charai. Cheiraoba ga mari leinana saireng amta thir. Kai ming kau bi ke? Sila kau Kai lam dai no. Thong dagi. Ngasi Cheiraoba se kai mathel chabi ra ke? Ngasi je nga thong ba sai. Tai me. Tawa bi kau Ngasi kau Cheiraoba ga mari leinana mayam mang da isai matem da chak. Kaino nangi sakam nushibani heli da de mati am sake yamne hayunate lona lona yinglakanu huran huran nolakanu marau leibi meeting duna lona lona yinglakanu agi thamoi mai chatle agi thamoi mai chatle selfie khapa khuding nangi sakam ure uru yengu khuding nangi maithum ure agi thamoi mai chatle Sai ba sak bi song ki nu ai na ba. Kaira thamoi gi masesina sumire Thank you koi tamo gi kai ming ko bi ke? Ai di pazari ko Ngasi angang ki toy sana pot na awmi ol jibo upal sing ke am ki sana pot jon bi ke? mari mangaung ti kara mai yolam tama Po se yo mo yam sap tra na ka ngam ki ni pham bi bra kamai to. hoi na hamok ti pham di sida ma pham sida na sina hamen Pot phajana chat le ba ko. Koi gaur Cheiraoba ga mari le na mayam da pining ba message sam ka ha bi. kari hai to khang da Pho ba nu ngai ba paw om ta. mai tai gi gaura gi hai ko tongan ba su le de pulap lai di lai ne tara asmai na ai na ji apai na su khan jai ba Ngasi gaur Cheiraoba ga mari le na koi tamo na hai bi ba jagoi ni khang de isai ni khang de jagoi hai ga ni jagoi mate nang sa bi ga le na ma am nu ngai ja gan. hoi adu box li to bu su loi ngam me ba ko ade da sum mi myam na kai khan ni kai sai mi to de ya ba da Jagoi oi na to bi ho isai di ma am sa khre jagoi na pam sai. ne de lo di ha ka ba To oi de ka to ga zo ha phe lai de na. mai tai gi kan jai ko phujing lai bim tang tau jare ke ko Sai ab tang sa pi ho. 무슨 벗었던 농시바 라가는 밤아 락라니 고사택도나 빠락파 걸었는 아이락파나무도 유락래 로이락래 하잉게 파팅바 유락래 로이락래 nyare boleh le Mayam kubam da kubi. Itai mai kai ming ko bi ke? ai je mem thoi kau ai kamong dagi ne Song itai ma. Ai na iro mai rau dagi ne pe no ko Ngasi kana gaur Cheiraoba da pot ke amu yam nom bi ra ke? hai dui no sap sa di hai ngam de thi dim ne na lising tare ni pam bu thi yorong ga do male Cheiraoba ga mari le na itai mana isai ni khang de entertainment program nungai bam te to bi ba. adu di ai de kem ta zo hai te kai tau ke ni si dia Sai ma tian dang sa. Ai lam to. ngasi di henjang hauni mathen Kai na song ni da itai mana TV ni sa. Kari ta san ma ne ngasi pot se ka mai to bi ke? ko se adum nu ngai Amu ke mai tai Cheiraoba di pot dom bi da ba. ne ga san dang na han ma ne Itai mana mayam mang da isai ni khang de entertainment program to bi.
ꯉꯁꯤꯗꯤ ꯑꯦꯟꯁꯥꯡ ꯍꯥꯎꯗꯣꯔꯤ ꯈꯨꯕꯤꯁꯤ ꯈꯥꯏꯕ ꯌꯥꯎꯗꯣꯔꯤ ꯃꯆꯜ ꯁꯨꯅ ꯍꯥꯞꯂꯕꯗ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯆꯦꯟ ꯀꯧꯋꯦ ꯀꯩ ꯂꯝꯗꯒꯤ ꯋꯥꯏꯊꯦꯟ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯗꯩ ꯉꯁꯤ ꯏꯇꯩꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯅ ꯆꯥꯔꯛꯈꯤꯕ ꯏꯟꯖꯥꯡ ꯃꯊꯦꯜꯗꯨ ꯀꯩꯅꯣ ꯍꯥꯏꯕꯤꯌꯨ ꯉꯥ ꯊꯣꯡꯕꯒ ꯆꯝꯐꯨꯠꯀ ꯉꯁꯤ ꯆꯤꯡ ꯀꯥꯕꯁꯦ ꯋꯥꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯋꯥꯗꯦ ꯁꯨꯝ ꯃꯤ ꯃꯌꯥꯝꯁꯦ ꯎꯔꯒ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯩꯔꯥꯎꯕꯗꯗꯤ ꯆꯤꯡ ꯀꯥꯕꯤꯔꯛꯄ꯭ꯔꯥ ꯒꯧꯔꯗꯪ ꯀꯥꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯩꯇꯩꯒꯤꯗꯗꯤ ꯀꯥꯔꯛꯇꯦ ꯍꯟꯗꯛ ꯒꯧꯔꯒꯤꯗꯗꯪ ꯁꯤ ꯒꯧꯔ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯇꯩꯃꯁꯨ ꯊꯦꯡꯅꯖꯔꯦ ꯏꯁꯩꯅꯤ ꯈꯪꯗꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯁꯩ ꯑꯣꯏꯅ ꯃꯇꯦꯛ ꯑꯃ ꯁꯛꯑꯒꯦ ꯅꯪꯒꯤ ꯋꯥꯉꯥꯡ ꯅꯪꯒꯤ ꯅꯇꯧꯗꯨꯅ ꯉꯥꯎꯍꯜꯂꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯆꯥꯎꯕ ꯀꯧꯋꯦ ꯀꯩ ꯂꯝꯗꯩꯅꯣ ꯏꯇꯩꯃꯅ ꯕꯂꯔꯥꯝ ꯅꯝꯕꯣꯟ ꯕꯂꯔꯥꯝꯗꯒꯤ ꯑꯗꯨꯗꯤ ꯏꯇꯩꯃꯅ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯈꯪꯗꯦ ꯁꯩꯔꯦꯡꯅꯤ ꯈꯪꯗꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯝꯇ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯃꯦꯁꯦꯖ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕꯀꯣ ꯀꯜꯆꯔꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯩꯔꯥꯎꯕꯗ ꯉꯁꯤ ꯒꯧꯔ ꯆꯩꯔꯥꯎꯕꯗ ꯌꯥꯝꯃꯤꯕ ꯁꯨꯃꯥꯏꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯩꯔꯥꯎꯕꯗ ꯑꯣꯏꯅ ꯇꯧꯍꯟꯖꯅꯤꯡꯉꯤ ꯁꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯃꯒꯤ ꯀꯩ ꯃꯤꯡ ꯀꯧꯕꯤ ꯏꯇꯥ ꯀꯧꯋꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤꯗꯤ ꯀꯩ ꯑꯩ ꯁꯗꯥꯅꯟꯗ ꯀꯧꯏ ꯑꯩꯈꯣꯏ ꯏꯆꯟꯒꯤꯗꯤ ꯀꯩ ꯃꯤꯡ ꯁꯤꯕꯤꯀꯥ ꯀꯧꯋꯦ ꯏꯕꯨꯡꯉꯣ ꯅꯪ ꯀꯩ ꯃꯤꯡ ꯀꯧꯏ ꯁꯆꯤꯗꯥꯅꯟꯗ ꯉꯁꯤ ꯏꯇꯩꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯆꯥꯔꯛꯄ ꯍꯤꯟꯖꯥꯡ ꯃꯊꯦꯜꯗꯣ ꯍꯥꯏꯕꯤꯌꯨ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯇꯥꯃꯣꯒꯤꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯆꯥꯕꯤꯒꯦ ꯑꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯃꯥꯟꯅꯔꯦ ꯍꯦꯛꯆꯥ ꯏꯔꯣꯝꯕ ꯑꯩꯈꯣꯏ ꯏꯆꯟꯗꯤ ꯀꯔꯤ ꯎꯇꯤ ꯊꯣꯡꯕ ꯅꯪꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅ ꯈ꯭ꯋꯥꯏ ꯄꯥꯝꯃꯤ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠ ꯏꯟꯖꯥꯡ ꯆꯥꯔꯦ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯑꯣꯛ ꯊꯣꯡꯕ ꯉꯁꯤ ꯏꯇꯩꯃ ꯒꯧꯔ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅꯀꯣ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯇꯩꯃꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯒꯧꯔ ꯆꯩꯔꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯉꯁꯤꯗꯒꯤ ꯑꯃꯨꯛꯅ ꯏꯔꯥꯡ ꯈꯨꯔꯥꯡ ꯊꯣꯛꯇꯕꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯂꯩꯇꯕ ꯑꯃ ꯑꯣꯏꯍꯟꯕꯁꯦ ꯄꯤꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯒꯧꯔꯒ ꯃꯩꯇꯩꯒ ꯈꯦꯠꯅꯕꯗꯣ ꯙꯔꯃꯗꯤ ꯑꯃꯠꯇꯅꯤ ꯈ꯭ꯔꯤꯁꯇꯦꯟꯁꯨ ꯃꯨꯁꯂꯤꯝꯁꯨ ꯍꯤꯟꯗꯨꯏꯖꯝꯁꯨ ꯃꯩꯇꯩꯁꯨ ꯇ꯭ꯔꯥꯏꯒꯦꯠꯇꯤ ꯑꯃꯠꯇꯅꯤ ꯑꯗꯨ ꯃꯥꯏ ꯃꯥꯏꯒꯤ ꯂꯩꯔꯤꯕ ꯑꯍꯤꯡꯁꯥ ꯈꯠꯅꯗꯕ ꯆꯩꯅꯗꯕ ꯃꯌꯥꯝꯁꯦ ꯑꯍꯤꯡꯁꯥ ꯌꯥꯎꯗꯕꯗꯣ ꯑꯗꯨ ꯑꯣꯏꯁꯅꯨ ꯑꯣꯏꯅ ꯋꯤꯁ ꯇꯧꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯏꯆꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯌꯨ ꯄꯥꯝꯖꯕ ꯏꯁꯩ ꯌꯥꯝꯃꯟꯒꯤ ꯈꯪꯗꯔꯦ ꯑꯃ ꯍꯦꯛꯇ ꯅꯪꯅ ꯐꯦꯚꯣꯔꯥꯏꯠ ꯄꯥꯝꯖꯕ ꯈꯪꯗꯦ ꯑꯕꯨꯡꯉꯣ ꯅꯪꯗꯤ ꯏꯁꯩ ꯁꯛꯄ ꯍꯩꯕ꯭ꯔꯥ ꯈꯔ ꯈꯔꯗꯤ ꯍꯩꯌꯦ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ ꯏꯀꯨ ꯏꯃꯩ ꯈꯪꯗꯔꯦ ꯇꯥꯔꯨꯗꯨꯅ ꯊꯃꯣꯏꯁꯤꯗ ꯕꯥꯟ ꯁꯥꯟꯅꯔꯦ ꯂꯩꯒꯨꯝꯕ ꯃꯔꯪꯕ ꯂꯩꯔꯩꯅ ꯎꯔꯛꯄ ꯑꯩꯁꯨ ꯄꯥꯝꯗꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯕꯤꯔꯒ ꯍꯦꯄꯤ ꯆꯩꯔꯥꯎꯕꯅ ꯑꯝꯇ ꯂꯧꯃꯤꯟꯅꯁꯤ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯂꯝꯗꯩꯅꯣ ꯏꯇꯩꯃꯆꯥ ꯂꯩꯃꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕꯤꯔꯝꯃꯤꯅꯣ ꯏꯇꯩꯃꯆꯥ ꯄꯣꯛꯐꯝ ꯐꯝꯃꯝꯃꯤꯅꯦ ꯁꯤꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯌꯥꯃꯨꯛ ꯌꯣꯟꯕꯤꯔꯒꯦ ꯀꯌꯥꯃꯨꯛ ꯌꯣꯜꯂꯅꯣ ꯈꯪꯗꯦ ꯑꯅꯤꯃꯨꯛꯇꯪꯗꯤ ꯌꯣꯜꯂꯝꯃꯗꯧ ꯃꯥꯜꯂꯦ ꯃꯩꯇꯩ ꯆꯩꯔꯥꯎꯕꯗꯗꯤ ꯏꯇꯩꯃꯁꯦ ꯄꯣꯛꯐꯝ ꯐꯝꯕꯤꯗꯕ ꯐꯝꯗꯦ ꯒꯧꯔ ꯆꯩꯔꯥꯎꯕꯗꯪ ꯐꯝꯕꯤꯕ ꯑꯗꯣ ꯄꯣꯠꯁꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯁꯤꯠꯇꯦꯗ ꯌꯥꯝꯅ ꯀꯨꯝꯁꯤꯗꯤ ꯃꯃꯥꯡꯒꯁꯨ ꯃꯤꯁꯨ ꯌꯥꯝꯕꯁꯨ ꯌꯥꯝ ꯍꯟꯊꯩ ꯑꯗꯨꯒ ꯄꯣꯠꯁꯨ ꯌꯥꯝ ꯁꯤꯠꯇꯦ ꯆꯩꯔꯥꯎꯕ꯭ꯔꯣ ꯏꯇꯩꯃꯁꯦ ꯒꯧꯔꯗ ꯀꯧꯔꯗ ꯂꯥꯎꯋꯦ ꯉꯁꯤ ꯀꯔꯤ ꯏꯟꯖꯥꯡ ꯃꯊꯦꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯅ ꯆꯥꯕꯤꯕꯒꯦ ꯏꯇꯩꯃꯅ ꯉꯁꯤꯁꯤ ꯁꯤꯡꯖꯨꯅ ꯈ꯭ꯋꯥꯏ ꯍꯥꯎ ꯆꯥꯔꯦ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯇꯩꯃ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯌꯨꯕ ꯏꯁꯩꯗꯤ ꯍꯩꯇꯦ ꯏꯁꯩ ꯁꯛꯄꯗꯤ ꯍꯩꯇꯦ ꯍꯦꯄꯤ ꯆꯩꯔꯥꯎꯕꯅ ꯑꯝꯇ ꯂꯥꯎꯕꯤꯌꯨ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯂꯩꯔꯦꯟꯗꯣꯝꯕꯤ ꯀꯧꯋꯦ ꯀꯩ ꯂꯝꯗꯩꯅꯣ ꯏꯅꯦꯁꯦ ꯋꯥꯔꯣꯏ ꯆꯤꯡꯗꯒꯤ ꯏꯅꯦ ꯀꯩ ꯇꯧꯕꯤꯔꯝꯃꯤꯅꯣ ꯑꯩ ꯁꯤꯗ ꯁꯨꯝ ꯄꯣꯠꯐꯝ ꯐꯝꯃꯝꯕꯅꯦ ꯉꯁꯤꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯌꯥꯃꯨꯛ ꯌꯣꯟꯕꯤꯔꯒꯦ ꯏꯅꯦꯁꯦ ꯌꯥꯝ ꯌꯣꯟꯗꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯌꯣꯜꯂꯦ ꯀꯨꯝꯁꯤꯗꯤ ꯌꯥꯝ ꯌꯣꯟꯗꯦꯕ ꯃꯩꯇꯩ ꯆꯩꯔꯥꯎꯕꯅ ꯍꯦꯜꯂꯦꯕ ꯒꯧꯔꯒꯤꯁꯤ ꯃꯤ ꯌꯥꯝꯗꯦ ꯍꯥꯟꯅꯗꯤ ꯒꯧꯔꯁꯤ ꯌꯥꯝ ꯌꯥꯝꯃꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝꯗ꯭ꯔꯦꯕ ꯆꯩꯔꯥꯎꯕꯗꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗꯅ ꯄꯣꯠꯁꯤꯠ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯅꯍꯥꯟꯃꯨꯛꯀꯤ ꯃꯩꯇꯩ ꯆꯩꯔꯥꯎꯕꯗꯣ ꯑꯗꯨꯗꯅꯁꯨ ꯌꯥꯝ ꯍꯦꯜꯂꯦꯕ ꯁꯤꯠꯄꯁꯦ ꯃꯃꯥꯡꯁꯦ
ꯃꯃꯥꯡꯒꯤ ꯆꯩꯔꯥꯎꯕ ꯑꯗꯨꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯌꯥꯃꯨꯛ ꯌꯣꯟꯕꯤꯕꯒꯦ ꯉꯁꯤꯅ ꯍꯟꯗꯛꯅ ꯀꯌꯥꯃꯨꯛ ꯌꯣꯜꯂꯤ ꯍꯥꯟꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯐꯝꯕꯗꯗꯤ ꯂꯤꯁꯤꯡ 19ꯁꯦ ꯑꯗꯨꯝ ꯌꯣꯜꯂꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ ꯂꯤꯁꯤꯡ 2, 3 ꯍꯥꯏꯕꯁꯤꯗ ꯀꯛꯇꯤ ꯍꯦꯟꯗ꯭ꯔꯦ ꯑꯗꯒꯤ ꯏꯐꯪ ꯐꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯏꯅꯦꯁꯦ ꯒꯧꯔꯗ ꯆꯩꯔꯥꯎꯕ꯭ꯔꯥ ꯃꯩꯇꯩꯗ ꯆꯩꯔꯥꯎꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯤꯅ ꯑꯩꯗꯤ ꯃꯩꯇꯩꯗ ꯑꯗꯨꯝ ꯂꯥꯎꯖꯔꯦ ꯒꯧꯔꯒꯤꯁꯤꯗ ꯑꯩꯗꯤ ꯌꯥꯎꯖꯗ꯭ꯔꯦ ꯃꯌꯥꯝꯗ ꯒꯧꯔꯒ ꯃꯩꯇꯩꯒ ꯑꯅꯤ ꯈꯦꯠꯅꯕꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯒꯧꯔꯒ ꯃꯩꯇꯩꯒ ꯈꯦꯠꯅꯕꯁꯦ ꯃꯅꯤꯄꯨꯔ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯒꯧꯔꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯌꯥꯝꯅꯔꯝꯃꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯗ ꯀꯪꯂꯥꯗꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯀꯩꯅꯣ ꯉꯥꯛꯇ ꯆꯠꯅꯔꯕꯅꯤꯅ ꯑꯗꯨꯝ ꯑꯩꯗꯤ ꯀꯩꯅꯣꯗ ꯃꯩꯇꯩꯁꯤꯗꯅ ꯍꯦꯜꯂꯦꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯃꯩꯇꯩꯗꯁꯨ ꯍꯦꯟꯅ ꯑꯩꯗꯤ ꯊꯥꯖꯕꯁꯦ ꯊꯝꯖꯩ ꯏꯁꯩꯅꯤ ꯈꯪꯗꯦ इंटरटेनमेंट प्रोग्राम अमत तौबीबा ꯑꯩ ꯏꯁꯩ ꯁꯛꯑꯗꯤ ꯑꯁ ꯑꯩꯗꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯝꯗꯤ ꯌꯥꯎꯖꯩꯀꯣ ꯑꯗꯣ ꯑꯩ ꯏꯁꯩ ꯁꯛꯄꯗꯤ ꯍꯩꯖꯗꯦ ꯑꯗꯣ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯃꯌꯥꯝꯅ ꯁꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯃꯇꯦꯛ ꯑꯃꯇꯪ करी था लागूगे मेरा था लाक्षिरा कालेन में सा लांगलिंगई इंगानु जु लाक्रिंगई ngai zaramge ko laira sangaira siara loijara happy Cheiraoba nam to laubiyo happy Cheiraoba yam nungai de sidai na ate haijara